Ahanbada Maroiba Pau, the Manipur Private School Registration and Regulation Rule 2024 Mapung Phana Chana Hanbiu Haina, DESAM na appeal Torakli. All India Muslim Personal Law Board na India gi tongan ba mafam singda khundari ba Islam lining chatpa singna hayeng numidang minitra ga manga mai muthatuna protest tawna ba khangalakre. Tongan ba awang bathaki security ki meeting sing Prime Minister Narendra Modi na chair lauduna Pahalgam terror attack ka mari lainana pangthoklagani. Mayam bukurumjari Northeast Window TV na sandok chaba numidangi manipuri pau mideng tabiriba singbu SURBALA mairembam na taramnok chiri hojik miyam da pau mucha khaina pizari. The Manipur Private School Registration and Regulation Rule 2024 Mapung Phana Chana Hanbiu Haina DESAM na appeal Torakli. Democratic Student Alliance Manipur ki Secretary Education Oinam Romesh meeting na thadorapa chirolamada lenga ki mahisang singda oza fazana laitaba infrastructure fazana laitaba oza singna matam chana school chatuna mahiroi singda mahitambi daba amadi government na kanglon chubna matam ga chunaba thabak thorong kaya matam chana paikhat pidabana awat pakaya lairi amaromda state asigi school education ki achoba thodang lauriba private school singsu chap chaba kanglon amagi makada registration amadi regulate tawdabana private school sing pangding da lingkhalakpa sina mahiroi singna mahai masing tambada quality yauna mahi tamba ngamhandri maram asina private school gi registration amadi regulation ek ama sembi naba matam gi oina lengak da takngaduna lakhi loinana ek ama semlaki adubu ek asigi rule gi matung ina private school sing registration tawnaba order anida thoklaba phawba school kharan natana ayamba school sing registration tawnadri DESAM na maru oiba thodang lauduna private school sing mapung phana ek asigi rule matung ina regulate tawba ngamdana lairiba asi ngamnaba honagadawri karigumba private school association gi maikai degi rule asibu apan bapi ba yaba logi oiba maikai degi changsin bagi wafam lairabasu tawbidana ba appeal tarakli amadi all manipur recognized private school welfare association amadi lenga ki maru oiba thawpuri ba singi mamutana ngakpigani thawpuriba singga mamutana phaminaduna yanaba purakpiduna ek asi mapung phana chana hanbiu hainasu chirolasina makhatari. All India Muslim Personal Law Board na India gi tongan ba mafam singda khundariba Islam lining chatpa singna hayeng numidang pung mapandagi mapanga minitara manga phawba mai muthatuna protest tawna ba khanghankre wathok oidiba Waqfa Amendment Act 2025 ki mayokta leptana khongjang changsin bagi makha tarakpa oina All India Muslim Personal Law Board na minitara manga mai muthatuna khongjang changsin na ba thamlakliba wafam sibu manipurda khundariba Islam lining chatpa singna su mafam khudingmakta mai muthatuna khongjang sibu sagat minase Amuk ki President SM Jalal miyam da appeal tarakli. Pung mapandagi mapanga minat trama phawba koi Bharat ki mafam punamak koi Musalman sing na tabang punamak da koi mai muthatlaga light muthatlaga kariguma makhal ki mangala wa phawba phanghandana minat trama protest tawnawa wafam ama thambirak diba se koi Manipur da su tongan ba mohlagi level da masi observe tawnawa masi protest yaubi nanaba akoi daita lomin na si ha wafam si thamjake tongan ba awang bathaki security ki meeting sing Prime Minister Narendra Modi na chair lauduna Pahalgam terror attack ka mari lainana pangthoklagani haidi report amagi matung ina India gi national security gi warep launaba khwaidagi wangba committee oidiba cabinet committee on security gi mifam amasu hayeng pangthoklaba yana laidi haidi ba mifam asina
पहलगाम टेरर एटेक की मतुंग पांगथोकपा अवांग थाकी CCS की मिफम ओइगदौरी मिफम अदुदा इंडियाना लौखटपा चेक्सिन थौरांग सिंगी मतंगदा खनरबा याय अमदी कैबिनेट कमिटी ऑन पॉलिटिकल अफेयर्स की मिफम अमसु प्राइम मिनिस्टर न चेयर लौदुना डिफेंस मिनिस्टर राजनाथ सिंह होम मिनिस्टर अमित शाह यावना तोंगान तोंगानबा अवांग थाकी फमपुरीबा लुचिंगबा सिंग यावना मिफम अदु पांगथोकनी हाइरी लोइनना कैबिनेट मिफम अमसु पांगथोकनी हाइरी लाक्लिबा मेगी तारीख अहुमदा 2 years of Manipur crisis hai bahiramda Manipur gi miyam gi oiba mifam ama kumal lampakta pangthoklagani amadi miyam nasu sintha leptuna mifam asi saruk yaminasi haina kokomi gi convener 𝐋𝐢𝐯𝐞 athobuna phongdorakli lamphel da leiba kokomi gi office ta pangthokiba paugi mifam amada mahakna makha taraduna lakliba megi tarik ahumda irang asigi chahi ani faragani masida yelhomi kaya masagi maramda saidangba oiduna leirakpa chahi ani surakle haujik oirakliba phibam asida miyam gi oiba warep ama longdaba thabak ता ओंथोकनी हाइनसु मखाता की अमदी मियामनसु सिंथा लेपिदुना फुरुप कुदिंगना सरुक यादुना मिफम असिदा मोड सिंह फोंगदोकपियु हाइना अपील तौरकले सेंटर लेंगा की पाउताक मतुंग इना इंडिया की तोंगान तोंगान बा स्टेट अमसुंग यूनियन टेरिटरी सिंगदा पाकिस्तानी अमदी बांग्लादेशी सिंग लेब्रा खंगदोकनबा मणिपुर दसु मणिपुर पुलिस ना चेक तौबा हौरगनी हाइरी नॉर्थ ईस्ट लाइव की रिपोर्ट मतुंग इना अप्रैल की तारीख 12 दा कश्मीर की पहलगाम अटैक ता टेररिस्ट सिंग ना अटैक चथरकपदा मिचम 23 हातकिबा अदुगी मतुंग इंडिया के अतोपा स्टेट सिंगदा पाकिस्तानी सिंग लेब्रा खंगदोकनबा थबक सिंग लोकलपनी हाइरी पाकिस्तानी नेशनलिस्ट की वीजा कखरबा मतुंग यूनियन होम मिनिस्टर अमित शाह ना स्टेट की चीफ मिनिस्टर सिंगदा पाकिस्तानी सिंग लेब्रा थिदोकनबा अमदी मखोइबो हलनकिनबा थबक सिंग लोखटनबा खंगनकिबा लेखरबनी मणिपुर पुलिस ना इंटेलिजेंस ता बेस तौदना कोम्बिंग ऑपरेशन चथबदा लोना थिंखरबा लालहौलुप अनिगी कद्रा अनि खुलाई यावना फाबा ngamle हाइरी मणिपुर पुलिस की पाव अमदा लोना थिंखरबा लालहौलुप प्रिपाक प्रोगी कद्रा अमा लांगथबाल कुंजा अवांग लेकाय यामबेम लेरक मचिने की फारे हाइरी मियोय अदु सगोल बंतांगजम लेरक्तगी हिजम ngamba maitai chahi kunmari ni miyoi asidagi pistol ama 7.65 mm ammunition ani mobile handset ani amadi two wheeler ama fagat pangam khre hairi nakalamorom da lona thingkraba lalhaulo PL gi kadra ama Jiribam bazar dagi fare hairi miyoi adu Lakhipur ward number 8 dagi Sairam Vasanta Singh Elias Bomcha Elias angamba chahi 38 Directorate of Language Planning and Implementation DLPI amadi Manipur lengakna athuba matamda Longai Dictionary Lonhaurol Encyclopedia amadi tongan tongan ba subject ki oiba standard glossary sing namnaba thorang paikhatlo haina Manipur Student Federation gi maikei digi appeal tawrakli MSF की प्रेसिडेंट हिजम रोशन ना पौमी सिंगा उनबा अमदा महाकना मखा तारदुना NEP 2020 ना लाकपदा मणिपुर लोन की मराइबक अमा लेपकदोरिबा असिगी लमदम सिगी ओइबा मणिपुर लोन की डायलेक्ट सिंग अमदी अखोगी लिंग्विस्टिक हेरिटेज असि लेंगा की थौदांग लोई सिंगना माहिरोय खुदिंगमकना नुंगाइना अमदी माइ पाकना माहि मसिंग तमजबदा तांकक खुदिंगमक की लाइरिक सिंग अमदी अतै मचाक सिंग मणिपुरी लोन दा पुथोकनबा अमदी तंगाइ फद्रबदी ट्रांसलेशन तौथोक्तुना फंगहनबा मरि लेनबा सिंगना थबक पाखतपियो हाइना मणिपुरी भाषा संवर्धन समिति MBSS की नोडल ऑफिसर पुरीबा पॉइंट सिंग थबकता ओंथोकपियो MBSS की नोडल ऑफिसर अमदी अतै मेंबर ओइदिबा अतोपा यूनिवर्सिटी की BC मीटिंग तौदुना मणिपुरी लोन की टेक्स्ट बुक ओइबा सिदा थेंगनरिबा खुदोंगचादबा सिंग अमदी आथरदा सिनेफम थोकपा मतंग सिंगी मरमदा खन्ना नैनबियु अमदी MBSS की नोडल रिप्रेजेंटेटिव असि रेगुलर प्रोफेसर अमा खुदकता हापनबा थबक सिंग पाइखतपियु मणिपुरी लोन की टेक्स्ट बुक इनबा होनरकपा असिदा हौजिक फावबदा यौद्रिबा सब्जेक्ट सिंगी ओजा सिंग याउद्रिबा सब्जेक्ट सिंगी ओजा सिंगनसु लोइना यावहनबा लेंगा का होनबियु हाइना महाकना मखा ताकी मणिपुर लोन असे कोई याम इना खुनबा लोन अमनी अमदी कोई सोना अमिरंबा लोन अमनी हाइदा लोन असे बा कोई खुदुम अम तानरिबनी अदुबो कोई चरक चहिंगनबा मरक्सिदा कोई डायरेक्टरेट ऑफ प्लानिंग
Director of Language Planning and Implementation DLPI na koi manipuri lon asibu chakhanaba thakopsing asibu udri masina ekoi manipuri lon asina mukhiba matamda koi kunai singba sakam su mukhiya asi koi Director of Language Planning and Implementation na masi sina lo dongne ma dile manipuri ngang su masi sina lo kana lon asibu chakhanaba thakopsing akikado All Rajasthan Government Employee Federation and Yumbu Oiduna, Chatliba April ki tarik kuntaret amadi kunipan fauba numit nini chupna Rajasthan ki Udaipur City da pangthokpa All India State Government Employee Federation ki National Executive Council NEC ki mifam mapung fana pangthoktuna ngarang loisinkhre tongan by state singi mihut signa sarukya kiba mifam maduda Manipur ki oina purujit lairik yengbam Senior Vice President MGSF 𝐿𝐿𝐸 Vice President and Sanjip Singh Executive Member 𝐶𝐻 Singh Advisor MGSF amadi 𝐾 Singh Secretary Administration MGSF na sarukya ki loinana AISGEF ki President Subhas Lamba General Secretary Sri Kumar na maru oiba mitum oiduna sarukya ki numidini ki mifam aduda Trade Union Banking Services Insurance Company Public Sector Undertaking sing yauna national level gi thakta lakliba mathangi thagi megi tarik kungi atoba khongjang changba haina lepnaki khongjang asigi maru oiba demand sing the implementation of the 8th Pay Commission, restoration of the old pension scheme, review and implementation of the 4 labor Court amadi clearance of due DADR ni mifam aduda saruk yakiba Manipur Government Employee Federation ki Senior BP Purujit lairik yengbam na phongdokibada pangtok liba mifam adu mapung faba mifam ama oiki loinana maru oiba warep kya su loduna matam kuina degi tanduna lakpa demand sing fangnaba hotnaragani haiba wafam phongdoki District Football Association DFA Thawal gi mideng makhada Mangal Foundation Maipakpi Organizing Committee na City Club ka khutsam naraga senduna team kuntra ni thoina group ni pan thokna khaidoktuna hairok patu litan makong da leiba City Club ki playground na chathariba third Maipakpi Memorial Trophy 2025 9A side state level men's open football tournament ki ngasi sana ki ba manga suba match da Suru Hospital khangabokna 7 star hairok pu panjan taruk sinoda taruk suba match da RSFA Sanjembamna MMPA Hairopu Panjan Ani Amada Maitiba Pire Loinana Tarechuba Matchta Rabi Jewelry Kaksing Amadi Kurai FC Goal Amamam Chanaduna Jo Oikre District Kang Association Jiribamna Sinduna Divong Kudogi Community Hall da Kang Khutara Nasaruk Yaduna Sanariba Ahanba Tingam Pari Puri and Ichil Inau Ningsing Men's Kang Tournament 2025 ki ngasi sana ki ba match ta SAYCA na MITL Kang Khutpu Panjal kun tarada maithi ba piki hainung thilpung amada YLCB ga Ichil Club Divonga sanagani ngasi gi match ta SAYCA na tos ngamduna maikai khan ki aduga MITL na Kang Kappa hongduna Kang sanaba hoki hap mamang da SAYCA amadi MITL Kang Khut ani na Panjal tare kapna duna laiki hap matung da Kang Khut ani makna yamna kanna Kang kapna ki adubu apiba matam da SAYCA na MITL Kang Khutpu Panjal kun tarada maithi ba piki Hojik aroibada maroiba paw mukhana pizari The Manipur Private School Registration and Regulation Rule 2024 mapung phana chatna hanbiyu haina DESAM na appeal torakli All India Muslim Personal Law Board na India gi tongan ba mapam singda khundari ba Islam learning chatpa singna hayeng numidang minitara manga mai muthatuna protest tawna ba khanghan khrei Amadi tongan ba awang bathaki security ki meeting sing Prime Minister Narendra Modi na share lauduna Pahalgam terror attack ka mari leinana pangthok lagani hairi
नॉर्थ ईस्ट विंडो टीवी ने संदोक्चब नुमिदांगी मनपुरी पाव मतंग से लोइजरी मिदेंग ताबीरी पापुम पमुकाना खुरुमजरी Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your best days.